Keithalmanbi da Meitei ama outpost ki yamna nang mafam dagi fanabagi thodok torom khibagi wari lekre madudasu kunja singa mafam aduga nang leiramba security force ka wari sanaba matamda hariba thodo dusu yungawbu kharana torambadagi thokibani haibna chingba fondo akanda makoina hariba miyosing du fara matungda kogi chipsing da makogi khungi chipsing da sinakre haidana re madugi dasu khungi miyosing hangakpasi Thodok ama thoga mi ma phana ba torom laga logi matung ina action lokhutpi mahutta fara matung da khunda muksina krisi karigino haiba wang sing rak pre haib tare society moza chalaiba matam da thajana ba haiba asina pullaka da sapne haiba tare adubu thodok kaya asida lenga ki maikei digi thajaba kaya ama pira khare Kamal Babu ki thodok khoina kawbu yaroi Lemakonggi manung da changkraba matung da army camp changkraba da ngasi bawa ma ki film kadai karamba film da leri ngasi bawa khangbu da leri ne habtare oza Manipur gi orakliba film asida lenga ki maikei gi thajaba pirakliba thajaba asida oza thajaba haibo wahai sida mu wahang ama laktabra akhoi thajaba se kadai bu thajaga dori buno masi oithokadori bra haidana thajaba haibo wahang sida khoi wahai sida wahang ama adum loina bugi mami ama Tarakpagi kuda mama laktabra oza kamaini tambiri oza tarang sen thajaba ke arang nupire isi masing thi bada koi kuningai re ro hai tare piri ba thajaba sing ek thodok si 2023 ki me thi dagi tholak pa irang si dagi matung da tho iba tongan ba koina tongan ba case kharka chawba case hoina akhana ba extraordinary ba koi gi unprecedented over case में आमा यावरे से जरी बांगी यावरे अदगी अमु जरी बांगी तो दुख लेकर अदगी कमल बाबू से कनो को कोई की लेमा कोंगी आर्मी की कनो द लंचन की बदगी चंग की बगी बोती होवी है कंगवी है बा मागी अदुगा थोलक की बगी कनो लेहिदबा अदु मांगी बगी वातो लोइना मथंग थोखिबा थौदोक मयाम सिदा मदुगी मयाम दु मियाम न पेंदबा मियाम की हौला आकांदा थाजबा लोइना पीरा कांदा थाजबा पीरे हागना कोई थाजबा पीबगी मतुंगिना लोइना मक्सुम मथं मूवमेंट दुगी पर्टिकुलर केसिंग असिगी इहौसिंग अदु लोइना मक हंदनगी बा लोइना मक नेमथनगी बा ngakani atawsung थाजबा पीरिबा थाजबा कयासिंग असिदि थाजदबा की अचौ मपोट अम ओइरे पीरिबा थाजबा मयाम दना थाजदबा की अचौबा mapot paraba koina puba thang mangam daba thajadaba gi mapot ama haidare koina puba thang mangam daba koina kokthakta koina lengbang da thangatpa aga khangaga leiba ngamba adugumba thajadaba gi mapot ama oire eba jiti adu ore posida piriba thajaba singa chi kari ore ke da hingsabina sari son ba haiba do koi meitei gi pawroga hingsabina sari son ba anamna ai chak tho aroi ai adu tawraroi hairaga jodum somda angang ama dum pek makothu de ga charam mi haiba hingsabi gi adugi hingsabi na sari son bagi adugi phibam du da chamanan na leireba masagi aduna ne nga sai mamang da so ai haije gi bidu piri ba thaja ba singa se akoi gi chumna gi akoi gi hingsabi na sari son badu na te ba mathau tari di thaja ba pi badu su na te ba aina thaja ba pi re masi lenga na thaja ba pi re badu na te matu thaba oina utpadu ne ba miyam da masai gi miyam gi life se secure oire ino tawre haibagi thajabadu thaba oina utpadu ne base kudam oina haira kanda irang leite haiba mafam jing kharka khunda leita ba hanjin ba yare haiba kaino sing asida koigi idp sing ase hanjal hanba taragadi hanjan ba yabagi mafam jing du hanjan ba taragadi hanjan ba yadai do kadai dono mafam du secure tawra kam jida madu security pidragadi masai gi hanjanba IDP sing jina hanjanba yare haidana hanjalan liba mafam sing ase madugi security madugi protection du yaudragadi madu karino haibe wani aduna adu hanjanba yarani haidana khara makai geno tawragadi madu security piba machangi protection tawam changi mafam do ana sanitize tawam changi ba hairiba mafam se kana gumba keno sing ase na amata makhata na koigi landara aroi aki akhang na laroi aso open ya hol laroi haibagi thajaba je state ki mathau ne ba lengak haidana leiba chigi magi state haidana leiba ama leiba madugi magi lengak tu gi magi tohum thok mathau dang ne ba madu basic tangai phada ba tawgada ba tawda da ba thok ne ba leithok ya da ba na thok ya da ba ai ho ngasi tawroi ge ai hayeng tawroi ge haidana aina leithok leichin tawdana leiba ya ba natte ba state ama haidana leitaragadi madugi mayam tu tawgada ba ne ba madu tawdragadi state haiba je leitaba ga chap mana ya ba aduna
se khudam moina saigi keno da amu si tauri besi da su mu kai dore hanjan bagi khochan bagi poche makhoina yadraga di hujiki hairiba mafam singji da hanjan be yaroi haibagi message du piri ne adu go mayam do sum ya handana leiba taraga di kadai da no ba sai piri ba jing adu kadai da kay am makhata na miyam jina thaja da na leiga do rino adu ga ikoi gi miyam ju piri ba thaja ba khuding ge dum ikoi makhata na thadra thabak oina ulaktraga chu mamang da hogi ba thodok mayam amana ikoi si bawda pha gi ba mi pha mi pun mang ri ba mi mayam ama ngasi bawda ikoi madu pigi ba thaja bjing ado thaja ba do ngasi thaba oina ulakte hoi hojiki keno gi sida risikanda gi mihap sida akoi keno tawre NIA da sinare case kudimak loina ma koi na state na keno tawba ngamoi haidana NIA da sina thokpa hai basi chu amarom da haira kanda miyam ju NIA da sina ga na hena phagadaw gana khanba sai da chu aranba misconception haigadra state na magi investigation NIA na yeng case investigate tawba taraga su state ki police yaugana NIA na investigate tawba yaroeba adu NIA da sinabagi akhanaba NIA da magi NIA da sinabagi NIA gi magi tongan ba karam makha gi casing se NIA na paiga dagi haiba port amasu lairineba miyam gi pressure dagi NIA da case eta sinaba miyam na haire haidana miyam na pami haidana state government na su NIA da sina thokre na ek lai thokpa aduga case to di NIA jo case mayam ma pairak pani na hayeng case madu yangshin ba thujin lakani haibagi keno chu leite magi NIA chu case mayam leibagi paibagi magi speed amada magi keno amada dum torakadoine aduna casing ase koina NIA koi da leiriba NIA da case hek tawboge NIA da sinawai ba matam amada na CBI da sinawai ramba akoi gi Manipur da leramba keno singsi adu hairami si karigino akoi gi state ki police ta kaida thaja da bagi state ki police ki investigation da kaida thaja da ji kai gi thaja dino senja thumja gi kari gi political person jing political individual jing senara kan da casing ja political influence na kaina maram moira kan da senja thumja na maram moira kan da particular case kara di state ki investigation policing na phajana tawro oi hai bagi thaja da bado aduna mapung moira kan da central gi oiriba national gi leiriba CBI na kaina tawraga di mado case to chumna tawrakani hai bagi adugi thaja badu da neba muk sinari je aduga aikoi gi miyam da leiriba impression ju kai lai CBI chu Manipur da laaga de dum chamane haiba koi da leiriba impression aduga hoji NIA da leire NIA je na kitang magi integrity leina thabak tawbagi kari gi yamna mokoina case once pairaga di madu makoi gi makutta gi pakna thokpa ya da ba matam changa ju tawbagi potu leibagi NIA da thaja bakara di leiri adubu hairi base NIA da thaja ba lei hai dana koi gi sumba chanabi ama da sum lakpa akoi hek tawbagi NIA da sinaba hek tawbagi NIA da sinaba sigi chanabi se lerga di state government ama ngasai state haidana leibak ngakpagi lenga ki responsibility lodana leibudugi saruk amoina leiba ki magi keno su magi Manipur government ki makha da ribe tongan agencies in law enforcing agencies in sina tawda ba su ekoina komtho an bi badang na tawda kan da NIA da sina thokre haidana sum tawga di state government ki khut hamdok pugi thaba na mateng pa madong na thokani haitare transaction adumai tham